ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯀꯣꯟꯕꯗꯤ ꯉꯝꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯍꯥꯟꯕꯃꯛꯇ ꯀꯪꯂꯩꯄꯥꯛꯇ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯔꯨꯞꯂꯣꯏꯁꯤꯡ ꯍꯥꯏꯕ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯍꯧꯖꯤꯛꯃꯛꯁꯨ ꯅꯝꯕꯣꯜꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ 3 ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗꯒꯤ ꯖꯦꯅꯔꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯑꯒ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯈꯣꯏꯁꯦ ꯄꯨꯈꯠꯅꯕ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯚꯔꯥ ꯇꯧꯔꯒ ꯖꯦꯅꯤꯝꯁ ꯐꯥꯎꯕ ꯄꯨꯕꯤꯔꯛꯑꯒ ꯍꯧꯖꯤꯛ ꯇ꯭ꯔꯤꯠꯃꯦꯟ ꯀꯟꯅ ꯇꯧꯕ ꯑꯁꯤꯗ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯖꯦꯅꯤꯝꯁꯇ ꯂꯦꯡꯗꯅ ꯂꯩꯔꯤ ꯀꯩꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯂꯩꯖꯕꯅꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯁꯤꯡꯒꯤ ꯃꯔꯨꯞꯁꯤꯡ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯊꯦꯡꯉꯕꯁꯨ ꯊꯦꯡꯅ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯖꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯇꯦꯡꯕꯥꯡ ꯃꯔꯨꯞꯂꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯃꯌꯥꯝꯅꯁꯨ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯖꯤꯄꯦ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯔꯨꯞꯂꯣꯏꯁꯤꯡ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯤ ꯍꯥꯏꯖꯔꯒ ꯃꯌꯥꯝꯒꯤ ꯃꯈꯣꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯆꯪꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦ ꯑꯗꯣ ꯃꯣꯏꯒꯤ ꯒꯥꯔꯤ ꯇꯧꯔꯒ ꯄꯨꯈꯠꯂꯛꯅꯤꯉꯥꯏ ꯚꯔꯥꯐꯥꯎ ꯌꯥꯎꯖꯗꯕꯗꯒꯤ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯑꯦ ꯑꯗꯣ ꯍꯣꯏ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯍꯧꯖꯤꯛ ꯃꯣꯏ ꯀꯔꯥꯏ ꯖꯒꯥꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯛꯄꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯆꯞ ꯆꯥꯕ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯏꯆꯟꯅꯨꯄꯤ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯦꯜꯂꯛꯄꯅꯦ ꯁꯨꯃꯥꯏꯅ ꯆꯦꯟꯖꯔꯒ ꯑꯩꯈꯣꯏꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯍꯧꯖꯤꯛ ꯂꯩꯖꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯔꯨꯞ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯇꯤ ꯇꯁꯦꯡꯅ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯇꯦꯡ ꯇꯧꯕꯤꯅꯤꯡꯉꯥই ꯂꯩꯇꯕ ꯑꯗꯒꯤ ꯃꯌꯨꯝ ꯃꯀꯩꯒ ꯁꯥꯕ ꯉꯝꯖꯗꯕ ꯌꯥꯝ ꯋꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯇꯝꯕ ꯉꯝꯖꯗꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯌꯥꯗ ꯆꯠꯂꯒ ꯃꯇꯦꯡ ꯇꯧꯔꯒ ꯉꯁꯤ ꯐꯥꯎꯗ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯣꯛꯏꯕ ꯇꯧꯔꯤꯕ ꯁꯤꯒꯤꯗꯤ ꯇꯁꯦꯡꯅ ꯈꯤꯇꯪ ꯈꯔ ꯁꯥꯐꯕꯗꯧꯅ ꯎꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ खितंग अखोई भागी कई अमा मगी ओहे लाबनीना मतेंग भी खितंग तौजरमगे लेना तौदनते नसाई जे सना एक्सटेंड तौरे हमदुंगा बुखनिंगा मी लेते हाबलेगी अखोना फरे बुललो दिनस्ता बुललो अखोई अदुम अखोई लाइबा होय बरा जोको तौजगे कईगुम याम सीरियस ओइलबो तागदी अखोई तुमजन मतेंग तौजगे अखोना अवा ताबा सिंगी मरुक बना अखोई ग्रुप अमा लेजगे WhatsApp ग्रुप अमा सिजे अखोई ngasi je hayeng tai kunga humdajida अखोई जीदा अखोई मतेंग पाबा चतुरीबा अदुगी अखोई डोनेशन से ससबनेबा तबदो सना ngasai इमाना अखोई member amana अखोई ग्रुप याव member अमा इथनुपी अमना फोन तौरकान सना एक्सचेंज तौ लेरे अदु कनांतर बुखपी जे हाबदगी अखोना फरे पुरे कोई पिजरगे ना हाय अखोना अमा कुखल करे बको अदु अखोई याम कना हेना लेदना अखोना नांगी मतेंग दि तौंगमदे अदुबु अखोई गाड़ी की बरा दो अखोना दुम अदु उनम जरमगे अदो अनाबजु याम कना सीरियस ओदबना याम थना फबो ओबिरो अदुगा मखा ताना अखोई दुम मयाम अमा अखोई पुना चमिनजी बुआ कदम कदम येंगा एनर्जी ग्रुप से जॉइन तौसलो अदुगा अवाना तारबा चिनाव मयाम से अखोई मयाम थंगना लोइनबो कोहलसी हाबदी होय अखोइना लोइनबो कोनबदी ngam matam farakanda अखोई ग्रुप से जॉइन तौसलेदना अदुगा अवाना तारबसिंगे अखोइना angamba mateng khitang do ju tौजेबा यादना
ꯍꯌꯦꯡ ꯅꯪꯅ ꯅꯥꯕ ꯐꯔꯣ ꯐꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯁꯦꯕ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕ ꯄꯨꯊꯣꯛꯑꯒ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯇꯧꯖꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯩꯗꯅ ꯂꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯤꯇꯪ ꯑꯣꯏꯁꯨ ꯄꯥꯡꯁꯦꯕꯀꯣ ꯌꯥꯝ ꯊꯨꯅ ꯅꯥꯕ ꯐꯕ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯅꯣꯏꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯕꯅꯤꯅ ꯏꯒꯤ ꯑꯋꯥꯠꯄ ꯂꯩꯔꯝꯃꯁꯨ ꯑꯃ ꯇꯧꯔꯝꯃꯁꯨ ꯑꯩ ꯑꯝꯇ ꯍꯪꯉꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯔꯨ ꯑꯣꯏꯅ ꯆꯪꯉꯛꯄꯅꯦꯕꯀꯣ ꯑꯗꯨꯕꯨ ꯏꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯋꯥꯠꯄ ꯂꯩꯇꯕꯗꯧꯅ ꯇꯧꯔꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯏ ꯄꯤꯒꯗꯕ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯤꯉꯕꯅꯤꯅ ꯑꯗꯨ ꯃꯔꯛꯇ ꯅꯣꯏꯒꯤ ꯏꯒꯤ ꯀꯩꯒꯤ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯕꯀꯣ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯇꯧꯒꯦꯕ ꯑꯗꯣ ꯍꯌꯦꯡꯁꯨ ꯁꯤꯗꯩꯗ ꯏ ꯄꯤꯒꯗꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯁꯤ ꯈꯨꯟꯗꯒꯤ ꯑꯩꯈꯣꯏ ꯃꯤ ꯃꯔꯤꯒꯤ ꯃꯣꯏꯒꯤ ꯏ ꯈꯔ ꯋꯥꯠꯂꯦꯅꯀꯣ ꯑꯩꯈꯣꯏ ꯄꯤꯗꯣꯏꯅꯦꯕ ꯑꯗꯣ ꯅꯣꯏꯒꯤꯁꯨ ꯑꯗꯨꯝꯕ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯕꯀꯣ ꯁꯦꯌꯔ ꯂꯣꯏꯁꯜꯂꯒꯦ